Marueba Pau Council of Higher Secondary Education Manipur na lauba Class 12 ke exam result ngasi haidokle lising ani kunmari kunmanga academic section nasi pass percentage sada marifudra ga mari oikhibaga loinana stream ahum ki topper nupi macha mairoi sing oiba ngamkhre Moria the cookie militant singa lanting nabada lekidaba MR personnel Wangkem Somorjit Maitegi Mafam da ikai khumna utpo oina special commando ge official singna kachaba mitam ngasi maikhum hangdokre Amadi Khurai Ningthobung Laikai degi khoisnam sana jauba atopaming ibungo kauba amabu judicial custody da laikidabani haiba mishiga mari leinana semkiba JSC na kaukiba pung kun mari gi general strike asina mausa gi punsira chauna akaiba piri Kurumzari ISCOM MANIPURI pau meeting tabiri ba khwai puna mapu taramna oksari hauji pau sandokna bizari Council of Higher Secondary Education Manipur COSEM na lauba class 12 ke exam result ngasi Imphal ge Babu Parada leiba COSEM hall da haidokre lisingani kunmari lisingani kunmanga academic session asigi oina art science amade commerce stream ahumakta nupi macha mahairoi singna topper oirakre academic session asigi oina puna mahairoi lising kun nipan ga samapan mapan exam thakibada lising kun tare chamaga humphudra manga pass tawba ngamaktuna sada marifudra ga mari pass tawki exam asida science stream gi oina sangangai ithai bazar kumbi dagi KS ongbi sagrakpam lukamani amadi khoirakpam surchan singgi machanupi riya khoirakpam na punna mark chamri ga mari fudra score tawduna comet school changangai uchekon dagi top tabangam ki art stream gi oina yaripok bisnu naha awang lekai digi kaisam bina darshini devi amadi kaisam okendrojit singgi machanupi kaisam hana devi na punna mark samri ga humfudra mapan score tawduna Enlightened Knowledge Higher Secondary School Sangakfam dagi top takhi loinana commerce stream gi oina uripo khumantem lekai dagi warepam medhapati devi amadi warepam opendro singgi machanupi warepam Lydia Devi na punamak samri ga humpu humdoi score tawduna DZ Higher Secondary School Imphal dagi top tabang ngamki ngasi exam result lauthopaki thoramaduda Secretary Education and Pravin Singhna athobe mithung amadi COSEM gi chairman I Ozit Singhna thoramapu oina saruk yakhi loinana Education S ki Director NZ Bogendro Maitai Additional Director Visheshwar Khumuksam COSEM gi Secretary KS Asni Kumar amadi Controller of Examinations O Joy Singh Su maru oiba mithunglen sing oina saruk yakhi COVID-19 pandemic ki lanfam da frontline warrior oikiba medical profession da leiriba singna laukiba mamal naidraba thodang adudagi phaukiba ithil amani hairaduna COSEM na lauba academic session lisingani kunmari kunmanga class 12 ki exam da science stream da makok tarakkhrabi Riya Khoirakpamna mahaki tumgi punsida miyamgi thogal mapung phana tawba ngamba doctor ama oibagi apamba phungdorakle Riya Khoirakpamna exam asida punna marks samnga leibada marks samri ga marifudra fangkhibaga loinana marifudra ga 9% score tawduna science stream gi topper oiba ngamki kumbi gi ithai bazar da leiba ke ais ongbi sagrakpam lukamani amadi Khoirakpam surachan singgi machanupi Riya Khoirakpamna paumi singna makhata na phangdokhibada mahak nangasi exam asida makok taba ngamlakli basi mahaki apokpa amadi apokpina cheksinna yengsinbibadagi ngamlakhibani loinana comet school changangaida mahakpu takpi tambikhiba oja singna mahakna leikhiba doubt sing adu ningthine clear tawbikhiba adunasu exam asida makok taba ngamlakhibani haina su phongdokhi Angang kanagi senior higher secondary school tamjare mana class 7 bak tamye duka 8 to 10 bak na tambra English school class 10 dai 12 position da ka wagi basa eje maths ka English ka ka dum wag ai doctor jani je doctor gi magi role je doctor society da wi ba magi thodang ji sum ura kanda adagi corona gi matam da doctor na tawi ba mayam front line ta da man na ba mayam da sum ura kanda magi kan pam saro ni doctor jani je like pa bas di eje adum khangan tum kala ngan ha ba pa je ba aduna ayamda kuma dum chenabi nan ta dum ga dum masi pung ka da hodu sida hodu period to kan ha kuma dum yam support to bi
स्कूल साइड की मोगी अंगम थाक हटनाबी ओजा मैम फजना ताकी तमीब तौर कहीं खंगब हंगम मैं फजना रेस्पॉन्ड तौर लाइक पाबद स्कूल चट्रे ट्यूशन चटमीना यूम कैसे डिस्टर्ब तौर पाबदी पागी कोसेम न लौबा ngasi lauthokhiba class 12 ki art stream gi exam da manipur pumbagi makok taraklaba kaisam hana devi UPSC na lauba civil service examination thaduna IAS oiraga miyam gi seva tauge khali kaisam hana devi thawal district ki yaripok bisnu naha awang lekai digi kaisam bina darshini devi amadi kaisam okendro sing atopaming nanaki masanupi ani aduga nupa amagi manungda ahalne mahak sangakfam da leba enlightened knowledge higher secondary school gi mahairoi ne mahak na exam asida punba mark songa gi manungda samrika humpudra mapan sada marifudra mangaga dasmik nipan fangduna art stream gi oina first position lawrakpani kaisam hana devi gi apokpa ke okendrojet thobal da leba women income generation center NGO gi manager oina leibani aduga apokpi ke bina darshini devi yaripok high school edetta oza oire yaripok bisnu nahada leiba mahaki yumda chattuna aikhogi paumi ngasi hakthengna unarubada mahakna hai exam asida mahak rank chalakani haibagi asadi tawi adubu first position tarakani haibagi asadi tawkhide adubu mahakna class 12 ki exam da first position tarakpa ase mangasap manai yamna nungaiba fawi masi mahaki apokpi amadi school gi oza singna tumba chaba kauthoklaga lairik pabada sangbiduna kan khotna biba maruoina enlightened knowledge higher secondary school gi founder P Sarachandra nakatna khotna bibadagi oithokpa ngambani mahakna residential school da mahai tamlakpa na maram oiduna ahenba tuition amata chalakte ayuk pung mari makhai da hogalaga school haudriba fawba lairik parakhi school timing matung dagi di ahingi pung 12 fawba lairik parakhi adubu ahing thengna lairik paba ase tawiganu haina tungda hogalakliba mahairoi singda mahakna message piningi haikhi mahakna hai hauzik manipur da thokliba lal ase yamna thuna loisinbiu haina mari leinaba sangi pungning chingsinjari lal asina mahairoi singda yamna awaba mayok na hali haikhi kaisam hana devi class 10 fawa yaribokta leiba sacred heart english school da tamlakhi maha class 10 da sada mari fudraga dasmik manga fangduna position lobadi ngamhaudre haikhi apokpa okendrojit na fongdorakpada mahaki apokpana mangonda asa tawjakhiba aduka ngamhaudraba ama masana ngasi class 12 ki exam da first position tarak pa se yamna nungaiba phawi haikhi hanbadadi isamang se pakatana yengjarudre duga mandina au nangdo yaure kollen haide ai thajade duga yengkanda yaurappada ahanda asengma mangra kairo ji mangra malure pajam pakadure ajiju dum pakadagi dum ngangji duga ahanda ai credit period imai pa obviously dum mai pa na mama oine support obviously ai sugyamna onare moina yomdade sigi thakta bo yomi thajade duga ai school na jo akoi school gi founder sir Chandra mana jam hona biduna koi ki school gi founder sir P Chandra mana jo ai gi dam sir oine yam hona bidana ko mindana ai jo sigi thakta yojara kena duga ai oja jing jo mukhui myamna ai tumda like papa sangbidana akoi bu kai da soye ngam bidani na yengbidana akoi bu ai bu asuk wang na thak si da yawrak ke bani moi gi bateng ngam jati ai si thak si yawram ne hab ju thajade UPSC gumba da try tawena khale lei je aina 10 pekha loi bidagi horakpani hoji 12 pekha loi ra pagi result haidorap paji positive lan je loisan ba yaudri masina chaitheng perak paji da yamna lai pa da kai ba khotpa ma ju yamna le aduga lan je kitang thuna loisan bi jati na haijai Kosem na loba ngasi lauthokhiba class 12 ki commerce stream da second position tarakhabi yaifabi sapam respectable oiba profession ama oige haiba wakhal thamde entrepreneur am oige haina wakhal thami hairi DZ higher secondary school gi mahairoi yaifabi sapam thawal district ki sapam laibung dagi S ayingbi devi amadi S singlen singh gi masanupi ani nupa ama puna ahum gi manungda ahalne ngasi lauthokhiba class 12 ki commerce stream da mark samri ga kuntra mari fangduna ani suba position gi mafam kanba ngamkhibani apok S singlen hingnabagi lanfam da private school da oza oibaga loinana afang bo thabak suri apok PS ayingbi housewife ni ngasi mahaki yumda aikoi gi paumi na sattuna hak thengna narubada mahakna hai
ngasi mahakna ni suba position da mai pak pangamjaba asi mahaki apokpa amadi TJ Higher Secondary School gi oja singda credit piningi mahaki apokpa apokpina angang oiringai digi mahaki damakta awaba kaya khangduna hotna jarakpa amadi oja singna kanna hotna ba aduna mahangna sigumna mai pak pangamjabani mahak ahum suba position dagi manga suba position fawda lakpa yai haibagi thajaba leikhi adubu mahaki thajaba asidagi wangkhatna mai pak pangamba asi yamna nungaiba phawi haiki mahakna hai mahaki makhataba mahai DM College of Commerce da graduation tawduna entrepreneur ama oige haiba wakhal asi thamle mahaki wakhalda miyamna izat tawba lengaki officer oige haiba wakhal thamde mahaki wakhalda lengaki mahailoishanga lanaigi mahailoishanga asi khetnaba thamde maramasina mamanabi singna lengaki school da tammi haiduna hanthana khanbirabasu mahak lengaki school da tamlakhibane Manipur lengaki education department sinkiba residential coaching class adusu mangonda yamna kanakhi coaching class adusu mahaki mai pakpa sir sauna mateng oikhi haiba wafam phongdorakhi mahakna makhatana hai Manipur da thokliba irang asina lebak asigi tungi punsi lepkadoriba mairoi singna sauna akaiba oheli maramasina mari leinaba singna thubada irang asilushina bu khonabiu haina mari leinaba singi pungning chingsilakhi apokpa S Singlenda TJ Higher Secondary gi oja singbu thagatladuna masana anisubu position tarakpa ngamba asi yamna nungaiba phongdorakhi abangamakwasida ai haningai tar haraw boksai ahan bada ai expect tawjaruba se third fourth or fifth rank tadi soidana lakani haina expect tawjarubane adubu first or second rank tadi I never expect it but fortunately aina ngasi second position taba ngamakwase mase dari amukena haraw boksai maramdi aina expectation dudagi hena wangna fangabanina aina yam nungai boksai amadi aina ngasi asimaina achievement asi fangpagi credit ti aina aibu piklingai yokpi thakpirakliba aigi parents family members amadi aigi teachers sing da pijaningi amadi aigi wakhalon dadi oja amaga amagi marakta amana heli amana tai haina khanjaba karimta lejade maramasina aigi first teacher oriba aigi mama baba dagi hauraga class aina 12 fogi level sida takpirakliba oja khuding makta aigi main credit se pijaningi adumoina mak TJ Higher Secondary School gi commerce department da laibiriba Sir Damendra Sir Premchan amadi Sir Manoj Kumar makhoi hom da main credit pijaningi amadi education department na ikhogi sinbi khiba residential coaching class aduna sumaram oraga ngasi aina achievement asi fangbangam jabane amadi masibu sinbi bagi da mak education department gi miyoi singu su aina haningai tena thagat phongtok chai aigi makhata ba study sidi commerce ki line adum tamthaba pamjai aina commerce graduate oina adum tawthajaba abangamakwasida ai haningai tar haraw boksai ahan bada aina expect tawjaruba se third fourth or fifth rank tadi soidana lakani haina expect tawjarubane adubu first or second rank tadi I never expect it but fortunately aina ngasi second position taba ngamakwase mase dari amukena haraw boksai maramdi aina expectation dudagi hena wangna fangabanina aina yam nungai boksai amadi aina ngasi asimaina achievement asi fangpagi credit ti aina aibu piklingai yokpi thakpirakliba aigi parents family members amadi aigi teachers sing da pijaningi amadi aigi wakhalon dadi oja amaga amagi marakta amana heli amana tai haina khanjaba karimta lejade maramasina aigi first teacher oriba aigi mama baba dagi hauraga class aina 12 fogi level sida takpirakliba oja khuding makta aigi main credit se pijaningi adumoina mak TJ Higher Secondary School gi commerce department da laibiriba Sir Damendra Sir Premchan amadi Sir Manoj Kumar makhoi hom da main credit pijaningi amadi education department na ikhogi sinbi khiba residential coaching class aduna sumaram oraga ngasi aina achievement asi fangbangam jabane amadi masibu sinbi bagi da mak education department gi miyoi singu su aina haningai tena thagat phongtok chai aigi makhata ba study sidi commerce ki line adum tamthaba pamjai aina commerce graduate oina adum tawthajaba pamjai amadi DM College of Commerce da makhata na tamjagi haina khanjari amadi aigi makhata ba aigi main purpose of life sidi ai entrepreneur ama oiba pame amadi aigi wakhalon da ai highly respectable profession ama phangda yade haba khanjaba lejade maru oina ai entrepreneur ama oigi haina chapinga lepse Ingkum
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ ꯑꯍꯨꯝꯗꯒꯤ ꯍꯧꯔꯒ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 18ꯇ ꯃꯣꯔꯦꯗ ꯂꯩꯈꯤꯗꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯆ ꯇꯧꯕ 6ꯁꯨꯕ MRꯒꯤ ꯄꯔꯁꯣꯅꯦꯜ ꯋꯥꯡꯈꯦꯝ ꯁꯣꯃꯔꯖꯤꯠ ꯃꯩꯇꯩ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ W ꯆꯥꯎꯇꯣꯟꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ SP ꯑꯣꯏꯔꯝꯕ ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯠꯈꯤꯕ ꯃꯤꯇꯝ ꯉꯁꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯄꯔꯁꯣꯅꯦꯜ ꯑꯁꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯇ꯭ꯔꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯑꯣꯏꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 9ꯒꯤ ꯁꯦꯟꯐꯝ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯃꯥꯂꯣꯝ ꯇꯨꯂꯤꯍꯜ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯋꯥꯡꯈꯦꯝ ꯁꯣꯃꯔꯖꯤꯠ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯌꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯃꯍꯥꯛꯀꯤ ꯆꯍꯤ 9 ꯑꯃꯗꯤ ꯆꯍꯤ 6 ꯔꯣꯝꯇꯃꯛ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯍꯧꯔꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ SP ꯑꯣꯏꯔꯝꯕ ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕ ꯄꯔꯁꯣꯅꯦꯜ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯄ ꯉꯝꯕ ꯑꯁꯤ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ ꯑꯃꯗꯤ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯠꯊꯣꯛꯄꯁꯨ ꯉꯝꯕ ꯇꯥꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ OC L ꯕꯦꯕꯦꯀꯥꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯣꯃꯔꯖꯤꯠ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯣꯡꯊꯣꯛꯇꯨꯅ ꯉꯥꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯉꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯉꯥꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ 30ꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯃ ꯐꯩꯒꯥꯛ ꯐꯩꯅ ꯉꯥꯛꯈꯤꯕꯅ ꯑꯍꯦꯟꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯅꯪꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯁꯤ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯔꯁꯣꯅꯦꯜ ꯑꯁꯤꯒꯤ ꯃꯆꯥ ꯑꯅꯤꯗ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯗꯨꯅ ꯏꯃꯥ ꯇ꯭ꯔꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯕꯒꯦ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯀꯔꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯇ꯭ꯔꯁꯠꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤꯅ ꯊꯝꯂꯝꯕ ꯃꯆꯥ ꯄꯨꯟꯅ 118 ꯔꯣꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯛꯈꯪꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 100 ꯔꯣꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯄꯤꯔꯤ ꯂꯩꯈꯤꯗ꯭ꯔꯕ BVF ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯈꯤꯒꯅꯤ ꯍꯥꯏꯈꯤ ꯁꯤꯔꯁꯨ ꯃꯃꯥꯒꯤꯗꯃꯛꯇ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯅ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯨꯅꯤꯐꯣꯔꯝ ꯑꯃ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯁꯦ ꯂꯩꯕ ꯇꯥꯏ ꯁꯣꯃꯔꯖꯤꯠ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯃꯗꯤ ꯗ꯭ꯌꯨꯇꯤꯗ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯄꯪꯆꯣꯏ ꯑꯣꯏꯕ ꯌꯥꯝꯅ ꯗ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯕ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯂꯥꯟꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅ ꯍꯩꯅ ꯇꯧꯖꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯃ ꯉꯥꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ 30ꯗꯒꯤꯅ 90 ꯍꯦꯟꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯪꯗꯅ ꯃꯣꯏꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨ ꯃꯣꯏꯅ ꯊꯝꯕꯤꯔꯝꯕ ꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯋꯤꯗꯣ ꯑꯣꯏꯍꯧꯔꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯨꯁꯤꯡ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯂꯩꯍꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗ ꯏꯃꯥ ꯇ꯭ꯔꯁꯠꯅ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯇ꯭ꯔꯁꯠ ꯑꯁꯤ ꯑꯩꯈꯣই ꯊꯣꯛꯆꯔꯛꯄꯅꯤ खुराई निंथौबुंग लेकाइदगी खोइसनाम सनाजौबा अतोपमिंग इबुंगो चही 18 अपोक्पा खोइसनाम गांधी सिंहबु जुडिशियल कस्टडीदा लेखिदबनी हाइबा मिसी अदुगा मरी लेनना सेमखिबा जेएससीना कौकिबा पुंकुन मरीगी जनरल स्ट्राइक असिना मौसागी पुंसिल साउना अपनबा पिरी मिसी असिगी मतंगदा सेमखिबा जेएससी अगेंस्ट द कस्टडियल डेथ ऑफ के सनाजौबना ngarang अहिंग नोंयाइदगी मणिपुर पुंबदा कौरिबा जनरल स्ट्राइक असिदा पैसेंजर पुबा ऑटो गाड़ी सिंह अमदी बस सिंह चेनखिद्रे इम्फाल मयोगी कैथल सिंह थोंगलोनखी स्कूल अमदी कॉलेज सिंह कानखिदे लेंगा की ऑफिस सिंह द सिनमी सिंह लोइसन कारपगी सांग यामना नेमना उखी मफम क्यादा मरु ओइना इम्फाल ईस्ट की लमलोंग खुराई की मफम मयामबदा जनरल स्ट्राइक असिबु सगोटपा सिंहना लंबिदा उ फैजिंदुना असत अवोक चटपा याहंदबा सिंगी ममी ताखी पनबा याई मदुदी हौखिबा मार्च की तांग 38 दा इम्फाल ईस्ट कमांडो ना खोइसनाम सनाजौबा अतोपमिंग इबुंगोबु फाखरगा सलिबा थासिगी 19 दा जुडिशियल कस्टडीदा लेखिद्रबा खोइसनाम सनाजौबा
अतोप मिंग इबुंगो की मिसी असिद चेनरीब पुलिस कमांडो सिंह मतिक सब सेरक पियु हाइबा डिमांड तौदुना लाखी डिमांड असि तौरुदुना था असि तरा तरेट के अयुकी पुंग तरा मथुई ताबा मतमदा लमलोंग कैथेलदा खुराई अपुनमगी वाकत मिफम अमा फमदुना खोंजंग चंगसिनखी नुमित अदुमक्तदा मणिपुर की गवर्नर दसु जेएससी का जेएससी न मियांग पुन्ना नुमित मंगानी की मनुंग द थबक द ओंथोकपिरउ हाइबा मेमोरेंडम अमसु पिसिनबा लैख्रे लोइना लोइना हौकिबा एप्रिल की तांग कुंदसु खुराई अपुनबगी मैरागी रैली अमा सत्तुना मणिपुर लेंगा की मथक्ता पेंदबा उतुना पीस ओइबा खोंजंग कया चंगसिनख्रे मसिगी मतुंग ngasi फाउबा गवर्नर अमदि मणिपुर लेंगाकना मना कंदुना मणिपुर मियांबु करिसु लैतबा मगुम खनबा थवंग असिदगी जेएससी न ngarang ahing nongyaidagi hauna हारिबा पुंग कुनमरी की जनरल स्ट्राइक असि कौरकपनी अमरोमदा खुराई निंगथौबुंग लेकाइदगी खोइरोम सना जाउबा तोपमिंग इबुंगो मिसी असिगा मरी लेनना सेमखिबा जेएससी की को कन्फेनर युंखाइबा नुक्सितोंबिना फोंदोखिबदा सना जाउबा मिसी की मतंगदा लंगला लंजिना मता ngasi फाउबा फंगबा ngamdana leiri मिसी असिद चेनबा पुलिस कमांडो सेरक पियु अमदि नुमित मंगानी की मनुंगदा थबक दोंथोक पियु हाइबना सिंगबा वाफम याउबा मेमोरेंडम अमा जेएससी की माइकैदगी गवर्नर की मफमदा पिसिनखिबा लेख्रबसु ngasi फाउबा पाखुमा मत पिरक्तबना पुंग कुनमरी की जनरल स्ट्राइक असि सथबने लोइना मिसी असिगा मरी लेनना पिसिनखिबा मेमोरेंडम अदुगी पाउखुम ngasiga पिरक्तबा तारबदि मखाताना कैथेल फंबी इमाइबेल क्लब की थौमी सिंगमदि मियांग खुसमना दुना जनरल स्ट्राइक तगी हेनबा मखल मखा कया खोंजंग संगसिनखिगनी हाइरी बुन्ना को कोशनाम सना जाओगी मिहार करेंगे बुन्ना को कोशनाम सना जाओगी मिहार करेंगे मदर केस के सेनर में पुलिस पास ने खुद में दंडी से सेनर में पुलिस पास ने खुद में दंडी कोशनाम सना जाओगी मिहार करेंगे बुन्ना को कोशनाम सना जाओगी मिहार करेंगे यहाँ से सेनर में पुलिस पास ने खुद में दंडी कोई न फमजरीबा मिफमसी सथजरीबा जनरल स्ट्राइक अछि पुलिस की कस्टडीदा मार्च की तारीख 38 इम्फाल ईस्ट कमांडो न फारगा पुखरगा अप्रैल की तारीख 13 सिब हक्चांग ओइना पुलिस की कस्टडीदा फंखरबा खोसनाम सना जाउबगी इसा असिगी मिहाद असिगी असुंबा लंगला लंजिन दु खंगनबगी दमकता तौजबा खोगी जनरल स्ट्राइक नि ngasi khoina tawjariba general strike asi haukiba april ki tarik 13 da governor da khoina memorandum khara pisin jakhre adubu ngasi phawba adugumba pisan khirba memorandum adugi matik chaba khoi response amata phangba leitri aduna ngasi asu chawkhraba manipur gi luraba tanpham asida sigumba isa sing ase phar ga hatokpa kunga pa mo oina sakriba isa aduna ngasi mayam gi mareng chindana sakribani aduna ngasi makoi sing ado awa phamda ta dana huji makoi gi punsi kari gi karamba punsi mahing de hingada ge haiba ji khangdre aduna mama oi bi khoina sigumba thaudo asi matung ta ba thau isa sing jumthong sing khuding da leiri ba isa sing da thokla oi haiba gi tambang ambana te aduna sigumba khudong thiba achigumba mihada si amu hana tholok tanaba gi damakta mama oi bi khoina isa adugumba misi dugi asumba langla langjil le do khangna na gi damakta zatha jaba koi general strike ni चुराचानपुर डिस्ट्रिक्ट की तैजांग खुलदंगरांग सिक्योरिटी फोर्स न सथकिबा थिबुहुम की थबगमदा फिट मंगा सांगबा रॉकेट लॉन्चर अमगा रॉकेट अमा याउना खुसु खुलाई क्या अमा फगत पंगम ख्रे फगलबा तै खुसु खुलाई सिंग दुदा कार्बाइन मशीन गन अमा कंट्री मेड सिंगल बैरल राइफल अमा मोर्टार कंट्री मेड अमा पंपी अमा कार्बाइन मैगजीन अमा 9mm की कापयारिबा मरु तरा मोर्टार बम तरा पंपी सेल अमा HE बम अमा नंबर 36 की हैंड ग्रेनेड अनि AK47 की अहांग बतोकनिंग तरा निथोय मदि एंटी रायो डाई मार्कर ग्रेनेड अमसु याउरी नाकल अमरोमदा इम्फाल वेस्ट डिस्ट्रिक्ट की लांगोल सिंखोंग दगी सु सिक्योरिटी फोर्स सिंग ना खुजु खुलाई सिंग फगत खे फगलखलिबा खुजु खुलाई सिंग अदुदी US 10 हाबा मैगजीन का लोइना 9mm की पिस्तौल अमा 9mm पिस्तौल की मरु तरा एडाप्टर याउना वायरलेस सेट अमा टॉर्च लाइट अमा थांग मसा तरा निथोय BP जैकेट खोंगो कैमोफ्लेज टी-शर्ट सिंग यावी हाइरी तोंगान तोंगान बा हॉस्पिटल सिंग अमदि टोल बुथ सिंग दगी सेल लौबदा सेनबा पांबाइना लुसिंग बा UNLF की मियोय अहुम ngaraang मणिपुर पुलिस ना रिम्स हॉस्पिटल की जुबली हॉल की गेट मया दगी फगत खरे फारबा मखोय अहुम मदुदी हैसनाम थॉमस सिंग लेफम मयांग इम्फाल कोक्साई आरामबम टोमटोम अतोपमिंग थवाई लाकपा लेफम लमसांग हाइपोंग पोकपी मया लेकाय अमदि कोंगबा लाइस्रम लेकाय दगी निंगोमबा मनाव मैतै अतोप ममिंग थौयांगबा कवी मखोय की मफम दगी पुलिस ना मोबाइल हैंडसेट तरुक सेल ओइना लुपा लाख अमा लिसिंग तरा हुमदोगा समापन तरागा मखोंग मरी पानबा गाड़ी अमगा फगले हाइरी
Nakalamuromda security force na sulo na thingkraba lalholub RPF PLA gi myoyani tongan tongan ba mafam ani dagi fagat ki security force na langthabal lep makhale kai dagi leifrakpam sana tomba maitai atopaming puremba kauba myoyama wangoi gi paupitek lamkhai dagi sel oina lupale singkuntraga gari macha amaga kona na fagat ki atopa amadana hoje na khurkhul gi mando yumpham relief camp ta leiba leimakhong singmang dagi purit sabam Sunil Singh atopa maming negro am rejection kauba RPF PLA gi myoyamasu khongham ki orchid farm manak dagi fare hairi Amarom dangarang security force na lona thingkraba lalhalu KCP city maitai amadi KCP people's war group ki punamioi ahum mafam anida ki fagat khi KCP city maitai ki pharaba mioi duti yaikhom kiran maitai leifam phaknung sawam sang tagini mahaki masin gi makhatana lubasima ki mioi ama haibadi nongthombam Ratan Singh atopa maming Tombi amadi lakpa leifam faknung awang lekai su sawongbung kabui khunjau dagi fagat pangam khrei atopa KCP people's war group ki mioi aduna takelambam Prem Kumar Singh atopa maming inaw amadi Buddha leifam thiam konjin Saman Singh lekai dagini mahak ngarang police ne iril bungi cheksa bi pata leiba farm house amadagi fagat kibani hairi Water Resources Department amadi Environment Department Imphal Mayol Sengko sagatpa amadi turel khunung teng bathabak chatharakpa matamda kaisamthong elangpam lekai gi lambi mapan da leiba UFO sanglen asibu sokhanbidana bahaina Universal Friendship Organization UFO na thadorok serol lamana mari leinaba singi maphamda appeal tawrakli UFO gi Publicity Secretary Tongbram Wanglen na khuyek biduna thadorok serol asina makha taradun hai Water Resources Department Environment Department amadi mari leinaba singna paikhalakliba Imphal City amadi turel khunung teng bagi thabak Masibu Sogatjai Adubu Kaisamthong Elangbam Lekai Gilambi Mapanda Leiriba Sanglen Asi Iputhau Pakhang Balat Badanantana Sahi Kungi Mamangdagi Lining Laisol Tauduna Maitegi Masana Thang Ta Tambiba Amati Moral Class na Chingba Piduna Lakli Maramaduna Sajalgi Sanglen Asi Sokhandana Phajabi Maungda Thabak Paikhat Pinabasu Haina Makhatarakli Yelhomi Singh na lan ngamduna mitop Singh maram damda halhan kraba matungda mausagom nungsi sanana leminaba du soidana halakhigani haina lamlai kendragi MLA case ibom sana phongdorkre wafam simahang na ngasi sawongbung relief camp ta pangthokiba poinu IDP livelihood center sawongbung amadi sayon IDP livelihood center sajiwa sangabagi thoranga mari lenana phongdokhibani Poinu Enterprises amadi Sayon House na sinba thoramadu da Bir Mongol College sawongbung relief camp ki convener W Biren Kumar Moirangsa susaruk yakhi Thoramadu da IDP singi senthok lambi semdana bahana gi Chief Minister N Biren na honarambagi matungina Fisakon humpuga loina na fi hauna drama madi tareng langsak na singba fi sawagi khulai suna legataba sinai sang ama MLA case ibom sana hangdokhe Thoramadu da case ibom sana makhata na phongdokhibada hojik leriba phibam masi fagalaktuna tangdulaitaba phibam amada hanjen hannaba aikhoi amatta oina lepminnaraga amana amagi mateng pangnaba sangi mateng pangnabagi mahuta hojik oiriba phibam masi BJP na ohenbani birena tawhanbani haiduna aranbo wafam kya phongdoklaga asumba wafam losillaga waraba miyamdagi political gi khudong sabal launa bokhonna bana tangdulaitaba purakpa ngamloi hojik thengnari ba lal asi hanagi se minister N Biren masagi maranai kanaba thirubadagi lal asi haurakhibanate Sahi humpu hena atopa lebak tagi lakpa mitop sing athing ba leitana changlambada thingluba drug lalon ba thingna bukhona ruba NRC sana handuna mitop sing maribak ta halhanna ba madi umang kanana bukhona rubadagi mapandagi lakpa kukizo singna sauraktuna maitai singna onsilakpadagi lal asi thokibani birena hona khibadu khara thengna hona ramlabadi miraibak macha singda dagi lam asi kanba ngamdaba gi phibam ama oiramgani lamdam asi kalhauraga tungi mirolda mapung phaba iraipak ama sinaramnaba ngase aikhoi awaba khanglibani ngase aikhoi warabasu lalase aikhoi na soidana ma pakani lal asina awaba taraba singi sandan lambi semnana bahana gi se minister N Biren na hotna birambadagi IDP singda ngase Fisakon phi hauna drama madi atai khusukulai singase khusinaba ngamlibani haiki Mai haurol dagi chatnaduna thambiramba inat kanba amadi yokhatpa haiba asi yelhomi yek salai lejaba phuru ki asauba thodang ni haina Kabu Union Manipur ki President Dr. K Hira Kabuina khuyek pituna thadorok pasero lamana phongdorakle
Zerol asina makataraduna migi manat lauduna satkiba tarabadi mama mapa masak khangdabaga chapmanai haibada hai aranba oiroi yek salai leijaba ipai puna satlamba madi thambiramba duna ekhoi kanano haiba saktak saribani aduga lamdamasigi yelhomi amani haibada chauthok saribani salai chagi inat mangkhargadi ekhoi yelhomi ge identity mangbaga chapmanare aduna sahi kaya tumluraba salai taret leiba ipai puginat chatlamba singna lising amaga chama panifu manga gi kalen gi humni panmada mai paiduna thambal khongi mafam amada inat hingat hannabagi damak sariwa saklau khiba numit atubu ningsingduna lagliba kalen gi humni panba april gi tam kuntrada imphal gi wangkai thambal khongdagi lining thosana mehi laisang fawa satkadoriba miyangi khongsada sibu kabu union manipur nasu sogatpaga loinana khongsada sida saruk yajagani numit asida mitai khaktagi natana yek salai taret lejaba yelhomi furup singi mikap thok numini haina lawmina duna pangthok ka doriba khongsadam madi thoram sing asida salai ja khuti mangna saruk yamina duna mapung phal ase hairi haukiba sahi lising ani kunhumdoigi megi tang ahumdagi hauna manipur gi puwarida amukta thokkhidriba maongda kuki khulai paibani singnaba singna torbung banglada yumkai kaya mai thaba mioi kya phuba saiba tamthiraba thawong kaya satharakpada natana mathang mathang sandoraktuna mairiktagi Mairikpidagi Maizaubi Olaktuna Sahi Ani Paraklaba Manipurda Housing Fawa Loisindana Ladiba Laibaktiba Iranga Samjaraba Mioi Kayagi Punsia Madilantum Mankiba Toto Atubuning Singduna Matang Tagi Megitang Ahumda Yelhomi Sing Punsin Banumit Haina Mingtonduna NPP Moirang Block Namiyangi Kongsat Am Pangtoklagani Hairi Ngasi Moirang AC MLA Office the Pangtokpa Paugimi Famda MLA Office Asigi Chief Advisor Dr. Y Moduna Hai Numina Sigi Nungtilpung Ani Makhairom Tabada Moirang Singai Lampakta Miyam Pullaba Matungda Kongsat Adu Mafam Madudagi Hauraga MLA Office Moirang Film Lekai da Panthungpham Oigani Amadi Miyamgi Mifam Amasu Pangthokani Haiki Numit Asida Miyam Punamagna Amadi Lamdamasigi CSO Amadi Organization Singna Sarugya Biduna Kongsat Asi Maipakna Pangthokpangamna Bohana Minase Haiki Paugi Mifam Aduda NPP Moirang Block ki President PS Magha Thangjing Seba Mandalgi President ki Asoba Moirang SC ki MLA gi PAM Uttam Kumar Amadi NPP gi Adai Thomi Singsu Sarugya Ki Adugumba Englishing Aniga Kunga Humdoigi Megitang Ahungi Matung Tarakpada Marangdigi Village Volunteer Sing Marang Natraga Manipurgi Atayatopa Mafamda Kulnga Pada Sikiba Amdi Asok Apan Nankiba Sing Atopa Mafamdagi Laglaga Village Volunteer Sing Oina Marang Ngak Pada Sikiba Amdi Asoka Sing Haiba Mui Sing Adusu Ikonya Kai Kunajagani The Wudu Mokoyado Sarkari Goiba Rekota Adugi Makada Koina Base Torkanda Isosina Katogari Kai Sumnagani Aduna Haiba Torong Sing Pangtong Nabo Samda Atay Topa CSO Sing Magi program and the Mai Papo Oshinu Haina Ikogi Mekatic with Pizzery Loina Ikonia Sinjeri Basu Miang was Ozuki Biduna Mai Partner the Bit of the Sin but Matiang Pang View had Hajeri. Makataba Pau Pizza Drink at Ten Break Amatang Luxury. Admission open, admission open. PC Allied Health Institute, Kongmanjon 2, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida khudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani taruk tagina tara fawda lakpa mahiroi singda 15% discount pizagani tara mathoi dagi kun fawda lakpa mahiroi singi oina 10% discount pizagani relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari kana leizadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani nupa amasung nupi gi leinanaba hostel gi facility pizari institute asigi oina course amagi 30 seat capacity khaktamak oizagani matam ga chunaraba smart class clinical practice at reputed hospital amadi diagnostic center singda hakte
हक्थेंगना तंबगी खुदोंग चाबसु पिजरी हाइरिबा कोर्सिंग असि तंबा लोइबगा जॉब प्लेसमेंट की खुदोंग चाबसु पिजरी अकुबा मरोल की दमा कांटेक्ट नंबर 7641934366 नत्रगा 8131064931 नत्रगा ईमेल आईडी pcalliedhealthinstitute@gmail.com दा पाउ फाउबिरकनबा खंगहंजरी अथुबा मतमदा रजिस्ट्रेशन तौबिदुना खुदोंग चाबसिंग असि लौबिहौनबा निंगसिंगजरी अमुकहन तराम नक्सरी मखाताबा पाउ हरारो तांखम ग्राम पंचायत की मनुंग सना लेबा लंफेलपाट हाइना खंगनबा हरारो मनिंग तांखम मनिंग सरौथेल ममांग अमदी खुनिंग थेक की ना अवांग द लेबा चाउख्रबा लोकोल असि चही खुदिंगी इसिंग इचाउना मरम ओइरगा यामलबा लोफम असिगी लौमी सिंगना असुके मतिक अवाबा मायोकनदुना लाक्ली अदुबु खुंद्राकपम जिला परिषद की चेयरपर्सन उसम इंद्र कुमार एडमिनिस्ट्रेटिव कमिटी के मेंबर सिंगा लोइनना मियामना कुपना खनरबा तुंगदा सोशल वर्कर नोंथोंबम बॉय अतोपा मिंग राजेंद्रना मतेंग पांगबिदुना सांगलबा कोंगबा मरिलसी तेंगथोकपा अमदी लुथहनबगी थबक था अनि हेना सथरकलबा मतुंगदा कोंगबा मरिलगा ताइनरिबा लंबिगा कोनना मियामदा सिनख्रे थौरमसिदा सरok याखे खुंद्राकपम जिला परिषद की चेयरपर्सन उसम इंद्र कुमार ना फोंदोखिबदा मरी सुबा खुंद्राकपम जिला परिषद ना कोलिबा मफम सिंग असिदा इसिंग इसाउना मरम ओइरगा तोइना अवाबा मायोकनदुना लाक्लबा लोफम सिंग असि कंदुना लौमी सिंगे अवाबा कोकनना बलेपा लेतना होनागनी हाइखि लोइना लौमी अमदि सिनमी कनना बगिदमक्ता पाइखलकलिबा थबक थौरम सिंग असिदा मियामना सुमतेंग पांगबिउ हाइना अपील तौरक्ली अखोई लौमी सिंगसी अमुक्तंगदी कंसी लौमी कंद्रगदी अखोई खुंगंग चौखटपा यारोय हाइबा वाखलोन ग लोइनना अखोई कनादा तानरगदी कोंगबा मरिल असि कमाय तौरग तेंगसिगे अखोई यामना खनरबा मतुंगदा अखोईगी हाना फॉर्मर इसम की प्रेसिडेंट सोशल वर्कर श्री राजेंद्र सिदा अखोइना हाइजबदगी अखोई कोंगबा तुरेल की मसा कोंगबा तुरेल हौजि हुजिक लोइसल्लक्तना कोई मियामदा कोइना सिनजखरे ngasi numit yung bamatong pong taranitoy ga minini fu mangarom satpa doida none district ki longmai da setkiba kan manong lainuk sina maromoiraga NISIDCL office amati none police ki reserve line da leiriba barrack seng yauna yung kai kayagi jinga humdokhi baga loinana uwa kaya teklakpatagi amanga ta thokre nonglainuk sida sina marom oiraga mafam kya da power line seng tatki baga loinana nasik pambi ama maru fangna fuktuna tu tharakpatagi manakta leiriba NISIDCL ki office complex ki fencing wall da tasin badagi mafam madu da leiba I love longmai haina thaba sickness board ama amangata thokhi loinana longmai part 3 da leba none district headquarter da khamdana leba bolero pickup truck amasu amangata thokhi adum oinamak nonglai nungsit asina maram oiraga aso apan nangmagi pawdi leite Association of Voluntary Blood Donors AVBD Democratic Students Alliance of Manipur Desamamadi Indian Red Cross Society IRCS Imphal East kana खुसमनदुना कंगलैचा सिंह यावलो कंगलैपा कलसे अथौबा सिंगी मफमदा अखनना कसब इ हाइबा हिरमदा वॉलंटरी ब्लड डोनेशन कैम्प मंगसे लमफेल पाता लेबर रिम्स ब्लड सेंटर द पांगथोक्रे हाइबा ब्लड डोनेशन कैम्प मदुदा सौराकना डोनर कुन मंगा रोमना इपीखी लोइनना ngasi EP bagi thoram maduga mari leinana AVBD Manipur ki treasurer oiriba Kumar ji sarang themna phongdokhibada miyam punna I kathokpa haibasina haksang phana leihali loinana lamdam asigi miyoi kyana EPB duna khonai asida igi awatba leiriba singasi mengkhatpada asoba thodang lomina se haiki National Animal Disease Control Program gi sarkamo oina yumda yokpa sasan singda narakadaba lainatina kayadagi mangjongna ngakthokna bangasi hida kapthokpagi thoromama Kumbi Municipal Council Ward number 9 da Kumbi da pangthokre Bisnupur District Veterinary ki Joint Director Dr. Bidyaran Tongbam ki mityang makhada Kumbi Municipal Council Ward number 9 ki councillor soiriba hanagi vice chairperson Waheng Bambobisan Luang amadi ICDP Kumbi ki in charge ke Ais Santi Chandrana lusingduna yumda yokpa sasan singda foot and mouth disease FMD hemorrhagic septicemic amadi septicemia amadi black quarter BQ laina singdagi ngakthoknaba pandamda san yankhai humdoi mukta hida kapthokhibaga loinana san singi manada air tag su tawkhi
Government of the People's Republic of Nagaland GPRN gi National Socialist Council of Nagaland Unification NSCN U na hozik NSCN marakta phibam tadaba ama mayok nariba asigi yenglaga Nagana tariba mafam kudimakta National Socialist Council of Nagaland Unification NSCN U gi retired General MB Nyokpao Konyak khudaki oibas State of Emergency lauthokre hariba khongthang asi tha sigtang kunhumdoida NSN Yugi awangba thaki mifam ama phamba loiraba tungda lauthorakibani State of Emergency asigi manungda masa ngamdaba natraga maram amadagi casual leave lauduna laiba naga army khudingmakna makhoi gi mari leinaba unit commander singda khudakta report tawragadabani hairi masigi mathakta unit commander singnasu masa na leiriba naga taba mafam singda mikum naom singna leinaba su khanganki Panbayay maduti handa kanghaudana lakiba ahongba amada NSN Yugi marakta Ato Kilonser MB Nyokpao Konyak amadi Elezo Benu anina punba kangbu amaga aduga Kitobi Zimomi gi kangbu anigi marakta lusingba tanabagi matangda sarangnaba phibam ama lakle Serak asida NSN Yugi mioi kontraga taruk NSN IM da yawrakle haina NSN IM na lakthorakre NSN IM gi matung ina unification camp tagi lakraba mioi kontra taruk asida senior officer amadi atai civil staff sing yawrakli amadi NSN IM na makhoi bu taramna okle hairi nauna changlakraba NSN Yugi mioi kontra taruk aduga sakhang mai khangnabagi thoram ama ngarang NSN IM gi longbi bu gi chamber da pangthokre hairi Arunachal Pradesh ke Anjau district ke manungsana lairiba aduga China ga ngamkhai thangnariba Mompani lambi da yamna sauna singning khairakpadagi mafam amaga lambi phawngnaba ngarangdagi ngamkhidre official singi matung ina numi humni asida nong leptana surakhibana maram oiraga Anjau district ki Lohit taba Mompani gi highway pura namthakre Mompani hariba mafamasi hanadagi singamadi lambi yamna toina ningkhai gan mafamni hauzik fawbagi oina lambi ase semjinba pura ngamdre makha tana nong suba leptrabadi phibam hena lusilakpa yari haina official amana phongdorakle hariba lambi ase micham miyam khakkida natana army amadi atai security force singna yamna chatnaba maru oiba lambi amasu oiribani All Manipur Sepak Takraw Association Senduna Thasi Kunhumdoidagi Hauduna IMSUC Haingangi Grounda Satharakli Bakun Mari Suba Mini Kuntaruk Suba Sub Junior Amadi Kuntramapan Suba Men's and Women's State Level Sepak Takraw Championship King Asisana Kiba Sub Junior Boys ki semi-final match Samada Yawa Ena Hudik Bus set point Taramanga Trainto Tramanga Tratre Amadi Tramanga Nipan Lauduna set Ani Amada Maiti Piki Ani Suba semi-final match da PUC Ena Alsa Ebo straight set point Taramanga Nipan Amadi Taramanga Tarukta Maiti Piki third place match Sanaki Bada Hudik na Alsa Ebo straight set point Taramanga Tara Amadi Taramanga Tareta Maiti Papi na third place ki title Loki Tentha Khongbon Welfare Association TKWA Ena Sinduna Team Nifuna Group Nipan Thok na Khaidokuna Multiplex Playground Tentha da Haukiba Chahi Kumjali Singani Kunhundoi gi April li tang taratretagi Haukiba TKWA Trophy Lisingani Kunhundoi Lebaki Oiba Irang Maramuraga Yaitotuna Lakibado Ngasidagi Muhanna Sanaba Hokre Ngasi Sanakiba match singda YBA Wangjing amasung Thawal FC draw satki amadi FC Tentha Mai Paki tournament amuk hodopagi thoramda hanagi Minister Dr. Moirangthem Nara YBA Wangjing advisor Singh Dr. Narengbam Rajiv Kumar Laisram Pemananda Dr. Ngangbam Devakarna YBA ki President Tongbram Somorjit amadi YBA ki Vice President amasung Wangjing Lamding Municipal Council Ward number 3 ki caretaker Councillor Narengbam Binoina Singmana Marui Mithunglen Singoina Sarugyaki tournament asigi ngasi sanaki bahan ba match da YBA Wangjing amasung Thawal FC goal amamam sanaduna draw satki YBA ki goal adu Avinas na match ke minute 8 suba matamda chanki aduga Thawal FC ki goal adu na Risina minute kontra da chanki match asida YBA ki Thomas da minute ni form doida aduga Thawal FC ki Rohina minute ni futaruk da yellow card amamam piki ani suba match da FC Tentha na UGC Laisang Thembu goal ahum amada maiti ba piki FC Tentha ki goal singadu M Anil na minute ahum da goal ama M Deni na minute tara treta penalty goal ama amadi M Napoleon na minute kunda goal amaga chanki UGC Laisang Them ki goal aduna Apsajit na minute tara trukta chanki Loisilak pada marui ba pau amuk hana pizari
Council of Higher Secondary Education Manipur na lauba class 12 ke exam result ngasi haidokle lising ani kunmari kunmanga academic session asigi pass percentage sada mari fudraga mari oi kibaga loi na stream ahum make topper nupi macha mahairoi sing oibang ngamkhre Moreda Kuki militant singa lanthengna laikhidaba MR personnel wangkem Somerjit Maitai gi mafamda ikai khumnabu utpo ina special commando gi officials singna kachaba mitam ngasi maikhum hangdokre amadi Kurai nik thobong laikai dagi khoisnam sana joba atopa meng ibungo kauba mabu judicial custody da laikhidabani haiba mishiga mari lainana semkiba JSN kaukiba pung kun mari ki general strike asina mausagi punsida chauna akaiba piri ISCOM news na pizaba ngasino mugoiba manipuri pa matanga se loijare meaning tabiri ba punamakpu amukana khurumjari